Tronglaubi ki thaudok yaning da phongdok tuna film forum Manipur na Kaisampat lemajam laika yaifa thauni community hall da wakan mi fam thagre haide Khurai lamlong da ngarano midang thokiba irang da yum da khamduna thamba gari amasu security force na thugairam lai haide Sina kaithai da nauna attack tawraklai security force na handuna kapada lalhoba ma sokle haide Hanadagi irang laibadagi tension wang lainariba sina kaithai khulda ngarang nauna attack satharakhibagalonana central force na handuna kapada Kuki militant ama sokle haide maphamadagi phangba pawgi matungi ngarang militant sing Sina kaithai khul tamna nongmai kapsilakhre nakalani da nongmai kapna ke khuladugi manakta laiba mari suba maha regiment amasung Samaga kuntramathoi suba battalion BSF ki parsan singna khudakta khudhanduna lalhoba sing adu tak thoktuna makhata na irang thoktana bahona ki hade nakalani gi marakta kana mongda nongmai kapna ba mi ama so apan nan ke haba confirm tawke mara sida thengbada phangba pawda maramrakta nongmai kapa gi makhol tabada gi tension wangda lainake central force na misamyam ngak na ba masung makhata na nongmai kablak tanaba thabak paikhat ke duko authority singna oidiba phibam adu mekum na hum singna yingsen ki Marasida Sinakai Thai Village Authority ki Maikai Tigi Mamangda Naga amasung Kuki animak na lungtar lambida satokasin tawdana pa wapam adu hojiksu chatna ribana mipum khodimak na wapam masik ngak na pakhangalakle Security personnel singna CCTV camera amasung car ahum thugairam la hare nahanumidang amuko na MSF amoba kohar amasung poirei lemarol mera paibi apunba Manipur ga khusamna duna lilong dagi singjamai phawbugi marakta chatkhiba pendaba khongjatpu laksenaba security force na sathakhiba thabak singi manungda jinga makha oinam lerak masinda khamba car ahum thugairam khiba galonana rally chatkhiba national highway paring asiga tainana lambi mapanda leiba mioi amagi yumda fix tawba CCTV camera phawba security personnel singna saitokwa to paidra thugaina bonaram le hade Thaudok sing asigi matang da mari lena bamiyo sing na media da phongdor ki bagalona na CCTV camera thugai na bohona ramagi footage social media ki tongan ba platform sing da viral oira khre amarom da ngarang no medang khurai mai kai da tongan phom sing da ki tronglao bi amasung gel mol thaudok pu yaning da phongdok tu na miyam na lak ki ba khongsat pu security force sing na tan khai na bohona ba da tia gas sel na sing ba ka khre haide Kurai lamlonggi akoi bada leba masing yam lupa maira pai bi sing na ngarang numidang khutta maira pai duna rally chatkre numidang pung nipan makhai dagi tongan ba maikai dagi lakhiba rally adu Kurai lamlong kaithel ge traffic island security force na barricade khaduna thatlaga thamkhe loinana security ki maikai dagi khongjang loising adu makhata na changsilaktana bakhangan ke adu miyam aduna security ge athengba adu namkhai duna makhata na rally adu satna bahona bada nakalani ki marakta yamna sauna mungna rakhe Loina miyama do tan khaina bahona bata security ki maikai degi tear gas amasung mobong kapa haurake khongjang loi singi marakta gi su security force tamna nunglang khe amade nauri kap ke maduda khongjang loi singi marakta asopan kya yaw ke asopa singi marakta gi mioi mari Jennings hospital da pukhatuna laikana khe makhoi gi marakta gi lamlong kai thal dagi sungkham sobita sahini putaruk mapuroiba direna nakhangda amasung Kurai nandai bam lekai dagi arambam jamuna sahini fumathone yet ki khubom da tia gas cell na pan badagi phibam khara hena thina soktuna lakana ke adu atopa minor oina sokpa Nupi ani amana ahan bada layeng piro matung hospital dagi discharge tawkhre atopa Nupi amasu wan tharak badagi Saibo hospital da pukhatuna laikana ke haire All Manipur United Clubs Organization Amuko Manipur Students Federation MSF Poirei Lemarol Merapai Bi Apunba Manipur All Manipur Women Voluntary Association Amadi Committee on Human Rights ko hargi mijang makhata sa tharapa khongjang gi saru amoina Khurai Apunba Merapai Bi Lupsing Amadi Khurai Apunba Club sing sinduna Long live Manipur ekoi ning tamna hingadabani go back central force ekoi gi lebak ekoi na ngakadabani haibani chingba akanba kholau kya lauduna ngarangi maira rally asi lakhibani haire nakala maram da security force tear gas kapada pre nursery karibi pikliba anga ama sohanbaga mari lenana MCPCR na legal action lokhana ba khangan khre hana social media sugda thagana rakle Kuki ama larikhaw da mon khangduna siramle Matau karamna sirambano haiba chap chaba khangba ngamdre nakalamromdana Churchandpur district ki S Geltui section ki khuga turel da mioi ama isingda tasinbadagi irakna duna laikhidre hari press na phangba paw na hai ngara ayok pung 13 makhairom taba doida isingda tasinduna laikhidraba mioi adu as laso anding sahi 38 apokpa
hang sonlian kawi mission compound khuldagini laikhidraba as lansuanding mahaki mamanabasinga khuga turelda picnic lakhibani haidi picnic mafamda turelda tasin khiba thang mahangnak lokhanaba honabada isingda tasin badagi irak naduna lukkhibani haidi madudagi manak nakpada lairiba miyosing amadi khunjasingna mahakpu kannaba honakhi khunjasing aduna khonglai thuna turelda kumduna mahak phangnaba thiki khunjasing aduna pung amarom thiraba matung mahaki thawai yaudrba hakchang adu phangba ngamkhi tungda thawai yaudrba mahaki hakchang adu mahaki ponafam mission compound pukhi haide accident sire haide ngarang nungthil pung amaga minute 15 tabada Tamenglong district ki Azuram amasung Makru gi marakta thokiba lambi gi accident amada Rongmai Naga Youth Organization gi chairman oiba Tamenglong gi chengdai khundagi Mitsunrayam amasung vice chairman oiba Duilon khundagi Paujoi Panmai leikhidra hare makhoyani ngarang Tamenglong district headquarters tagi Assam tawna chatkibani amadi lambi da makhoina tonglakpa gypsy adu lokhada tasinkhibani hare ngarang laibak thiba thodo amada Rongmai Naga Youth Organization gi lusingba ani leikhidaba aduda Tribal Youth Council Manipur na thamoi shona nungai tabaga loinana awaba phongdorakle lusingba ani leikhidabada makhoigi mungi miyosingna nanghautriba awaba dasu council sina saruk yari haina wafam thamlakle Tronglaubi thaudoki GSC ga yanaba furakhre imung manugi wa ngai khidawri hare Tronglaubi thaudoki matangda GSC amadi government ki marakta anirak suba oina wari sanaduna nakalani gi marakta ngarang yanaba ama furakhre adubu yana ke wafam sangi matangda imung manungna kari hairi habadu GSC na ngai khidawri ngarang GSC gi nahan GSC ki maikai degi charter of demand taret pisinduna government ka ahan boina wari sanabada laikhai ta khidraba matungda anirak suba oina makhatana ngarang amu wari sanakhe chief minister secretary ta ngarang nuthilpung ahum adai degi home minister gobinas kon thaujam amadi minister MLA singalona na GSC ka punna phaminaduna wari sanaba hauke numidang wara pung taro bakharom phawba chief minister na ukhuldagi halakpa ngairaba matung wari adu makha amuk sathaduna numidang pung tare makharom taba phawba wari sanake wari sanaba loraga chief minister secretary tagi thoraklaba matung JSC gi ko convener Sinam Ajit Kumar Paomi singda hai JSC gi maikai dagi nahan thamkhiba charter of demand singa du thabak to onthokani haibagi thajaba government gi maikai dagi piraklai JSC na thamkhiba demand singi oina di yenaba laitre yanare adumapu JSC gi maikai dagi makhata na imung manung na kari hairi habdu takine masigi matang da imung manung na su no manini gi matam lawningle athubada lekhai taba ma purapa ngamgani thajai hana phongdoklamkhe panba yabdu JSC gi maikai dagi thamkhiba charter of demand singi manung da maru oina pikliba nga anigi punse Mahan kiba amadi apok bimamabuna sohan kiba thaudo aduda senab sing matik saba serak phanghanba Kuki militant singi mathakta military crackdown tauba tampaki singkhong singya da leiriba central force sing asina singthakta lehalaga state force da singkhong singya da ngak khanba Tronglaubi thaudokta leikidraba amadi asopa nangkhraba singi imung manung da pibiyaba khudongjaba sing imung manunggi apama matungina phanghanba Tronglaubi khulgi akoibada ngakliba CRPF amadi Second Jack Laigi mathakta inquiry chathaduna matik chaba action lokhotpa sina singbani ningsingba yabadi Tronglaubi thodokta laikhidraba angani gi mama pa amadi imung manungi maikai degi mihatpa cherak pidri phawba hiram amatada yasanaro haina phongdokhiba laikhibane security personnel singna Paomi da khut tharakpa yaningdaba phongdoraklei nan chingjamai da miyamna chatkhiba maira khongchat ki paw lawruraga mayumda halakhiba ISCOM News ki Paomi nomai kapam ibotombina mahaki mayum singjami chinga makha irom lerak masin yorokpada mafamadu da leramba CRPF person kharana wahong pahong tawdana khut tharakhiba thawng adabu All Manipur Working Journalist Union amadi Editor Guild Manipur na kanamong riyaning da phongdoraklei amju amadi EGM ki president singna punna khuyek piduna thadorokpa cherol asnahai security person sing aduda mahak Paomi ni khuthagano haiduna masada yawba I-card unnabagi tanja phawo pikhide Paomi ibotombina tonglapa gari macha yawna mahak security person sing aduna chingduna lambida inthuki matam aduda mahaki kokta helmet uppaga kok thangba sarukti sohaudre helmet uppana kok thangba sarukti sohaudre adubu makhoina amambagi khudongchaba lawduna mafam khangdana furakhi maduda mahaki mitki glass kai khe tungda mahak Paomi ni haina saktak lo matung security person sing aduna amuk themjinduna mahak mayum phawba thilaki hare nan gi thawdo aduga mari lenana amju amadi EGM na khudaki oiba mifam ama pangthoke mifam aduda
थोखिबा थौदो अदुबो अकन मोंग यानिंगदबो फोंदोकपगा लोइनना पाउमिदे सेक्युरिटी पर्सन सिंगना चथकिबा थौंग अदु खकनते ममांगदसु क्वाकैथेलद मथौ तौरिबा पाउमी अनिदा सीआरपीएफ पर्सन सिंगना फोंगना फुरखिबा लेखरबने लेबाके ओबे इशू कयादा मियामदा मरिक सुबा पाउदम यौहन्नबा होनरिबा पाउमी सिंगदा चथरिबा का हेनबा थौंग सिंग खुदकता लेपकदबने हाइनसु जेरोलसिना मखा तारकले नेशनल हाईवे आरोपी थमलगा सिंगदना चटनबा थबक पाइखलगने हाइना सीएमना फोंदोखरे नेशनल हाईवे चटपा याई सुहाई यादे सुहाई आइदे दुम पंगसत चले हौजिक नेशनल हाईवे अथिंग करिसु लेते अदुबो आरोपी थमलगा सिंगनबा लेतना चटपा यानबा थबक गवर्नमेंट पाइखलगने हाइना चीफ मिनिस्टर युमनाम खेमचाना फोंदोखरे 2023 की मे 3 दगी हौरकिबा इरांग की मनुंगदा नेशनल हाईवे जिरिबाम अमसुंग सेनापति दा चटलबा मतुंग ngarang Chief Minister Yumnam Khemchana mahake Ukhrul khongsa ta wafam asi phongtokibane Ukhrul District Headquarters ki Mini Secretariat ki DRDA Hall da mahakpu taramna okpagi thoram da Chief Minister Khemchana haike National Highway singla satpa yai suhai yade suhai adubo aihakti adumo pangsata chale National Highway da satpa yade haribasi mi yamdaba male miyam satpa da thoidongna athingba leite handak senapati da ham satkiba da kangpokpi gi pareng da laihoriba Kuki angang singna nuksina khut hairakhe hojik su National Highway da satpa da athingba karisu leite nongmaina kaplakadra nungna tharakadra haina singnaba phawgi wane adubu singnaba si leitanaba आरोपी थमलगा करिसु खंदना चटपा ngamnanaba government na ngasidagi thabak paikhalagane haina Yumnam Khemchana phongdokhe माना हाई कि आईगिरमदा लेरिबा नेशनल हाईवे दा चटपा याइगा यादिगा तौरिबा सि करिगिनो पोक्लबदि सिगदबा लेरबने नुंगाइनदबा पुनमक वारि सानरगा लोइसिनगदबने आइहांना स्टेटसगा चीफ मिनिस्टर ओइबा था अनिगी निमित खरनि खक्ता ngairi आइहाकसु लोइना खंगबा हिबा नते तंबगी तांकक्ता लेरिबने मरमतना आइहांना तौबा थबक्ता मसि सोइ लाले हाबिदसु हाइबियो मदु सुमथोकसगे हाइना खेमचाना फोंदोखे April कुदिथोय फावबदा पोरमपाट DC रोड सेमजेंद्रबदि थिंजिलगने हाना लोक कुनगा तरुना फोंदोरख्रे इम्फाल ईस्ट डिस्ट्रिक्ट हेडक्वार्टर के ख्वाइदगी मरु ओइरबा पोरमपाट DC रोड असि PWD ना थासगी कुनगनिथोय फावबगी मनुंगदा सेमबा हौद्रबदि मथंगे अयुक्तगी लंबी असिगी अकोइबदा लेरिबा लोक कुनगा तरुना थिंजिनबगी खोंजन सत्थरगने हाना नोंगपोकपाना अपुनबा लोक नोंगपाल की कन्वेनर एल विवेकानंदना फोंदोख्रे माना हाय ngarayoupung nifan gamani kolom तारक पतलंबी असगी मतंग द क्लब मेरा पाइबी यावना लोकुन ग तरुना मिफम पांग थोक्तुना वारेप लौरे ममांग दसो नोंगपाल गी थौमी सिंगना DC द सुफोंदोखरे मरमसना हारिबा नुमित असि फावबगी मनुंग द लंबी सेमबा हौद्रबदे खोंजंग असि संगसनबा सेम सारे लंबी असि खक्तना तना स्ट्रीट लैम्प सिंग सु सेमजिंद्रे नुमिदांग द लंबी फतबगी मथक्ता मई सुमंबना एक्सीडेंट तोइना थोकले लंबी असि पोरमपाट की वाटर सप्लाई स्कीम दगी इसिंग लौनबा मसिंग यावलबा टैंकर सिंग सु चलिबनि हाइके Tribal Affairs Ministry na singi chawkhat thawrangi damak lupa lakh lising amaga satret marpho manga ge ayaba pibada Chief Minister khanghalamdra hari Manipur ki singi district sing da pakhat kadaba tongan ba thabak thoram mari gi damak Ministry of Tribal Affairs Grants Division ki project Appraisal Committee PAC na lupa lakh lising amaga satret marpho manga ge senpham ayaba pibada Chief Minister Y Khemchan khanghalamdra haina पावगे एजेंसी अमना रिपोर्ट तौरकले ngarang Ukhrul chatkiba Chief Minister na siru yaurakpada paumi singna sakwa thawrangi thabak sing paikhanabagi yenthokpada manadaba phibam lerakpagi matangda hangba wahangi pakhumda mahaki maikaidagi dikhangba leite dubu hiramasigi matangda yengsilagani hana phongdokre hare Ministry na yaba pikiba senpham asigi manungda senba sahi 2025-26 amasung 2026-27 dagi singi area singda multipurpose community hall tara sanaba lupa lakh chamri yankhai pedestrian suspension bridge manga sanaba lupa lakh kungani thoi interbridge road ama sengkanaba lupa lakh nifu manga amasong livelihood for 99 number ki damang lupa lakh lising amaga sutna satra jawki hairi tabak singa sigi manung da multipurpose community hall tara saga da basi loina makang pokpi district ki manung da sana na ba yawre hairi aduga atopa tabak singdana Ukhrul senapati sandel na singbada khaidokpaga loina kangpokpi district ki su yawre livelihood proposal ki na singi district singa sigi mathakta Churasanpur Tamenglong Kamjong Tengnokpal none amasung Pherjol ki su yawre hairi panba yabadi New Delhi ki Kartabya Bhavan da leiba Ministry asigi conference room da mamang thage kunthra da Manipur amasung Uttar Pradesh ki oina constitution ki article 275 clause 1 gi makha da senba sahi 2025-26 ki oina grant sing pi naba mifam pang thokibani haide
Indonesia the helicopter kaibda mioi nipan sikre. Indonesia ki West Kalimantan province the leba asukpa umang ama the helicopter kaibda ki mioi nipan sikre mioi nipan tungduna lakpa helicopter adugi akai atoi sing thengna khiba kaloina na thiba humbara singba haksang sing phangna bahunare. Airbus S130 helicopter ado ngara ayo Malawi da leba plantation area amadagi hek paikhat khibaga minute manga lairaga paw amata phawna kidabani haina Indonesia gi rescue agency gi lusingba Muhammad Shafi na phongdokhi haire. Muhammad Shafi na makhata na phongdokladuna hai helicopter kai kiba mafam adu asukpa umang oibatana tana angamba singi mafam amasune mi kanba singna helicopter adugi oiramgani singnaba atia kai singsu phangba ngamki haire. Helicopter aduna kilometer ahumlom lapna pai kharba matungda makhata na paw phawna bangam khidabane. Helicopter adu matau karamna kai khibano habadu hojuk phawba khangba ngamdri haina local rescue agency gi wangangloi amana phongdokhibaga loidana helicopter kai padu da passenger taruk amasung crew member ani sikhi haire. Assam the Forest Office thagre internet thingjin khre haire. Assam gi Chirang district ta laiba Forest Department ki Runikata Range Office ta khongjang sangsenba mioi kya thomjilaktuna aka atoi thohalam lei miyang wi khongjang adu umangi lamda lone ada moongda lam khopsilambani haiba local mioi khara phajinduna thamkhibagi mayokta changsilakibani yamlaba miyam aduna Runikata Range Office da natana residential quarter kya dasu aka atoi thohalam khe oinana lenga ki gari tare Nepal mai tharam ki haire. Police na irang laksana ba honorable sumiyam gi ihawaduna sauna sarang na bathokhe police ka muna bada police person yang no mioi kunthrarom aso panan khe khongjang sangsen khiba mioi singna phajin khiba mioi sing thadok triba phawba amasung maraleba forest person sing sera pindri phawba khongjang haloi hakhe makhata na pamda ba thodok thoktana ba amasung aran ba paw sandoktana ba internet thingjin khre haire. Strait of Hormuz mapung phana hangdokle haina Iran na phongdokre. Strait of Hormuz mapung phana hangdokle commercial jahaz punama ising lambi asida honba yaragani haina ngarang Iran gi foreign minister Abbas Araghchina lauthokre. Lebanon da numit tarani gi oiba ceasefire lauthokibaga iroinana Strait of Hormuz asi hangdokpani haina Araghchina haike Lebanon gi ceasefire sigamari lenana Strait of Hormuz asi ceasefire manungsida commercial jahasing gi damak mapung phana hangdokle haina lauthok haina Araghchina social media post amada phongdokhe adomano mahana jahasing honba matamda hithangpham singna amasung Maritime Organization of Iran na hana lauthokhiba ruta hongadabani haina khangankhe Araghchigi wafam asigi matungda President Trump na Strait of Hormuz mapung phana hangdokle thagre haina social media da post tawkhe US na chathaba counter blockade ke matangda chapchaba khangdre adomo President Trump na Iran gi hitangpham sing blockade tawba du de lekhai ta na yanaba ma porak triba phawbo lekhigani hana phongdokhe haire.